एक्सीडेंट थोए हाइरिबदुना चुमलिब्रा लालिब्रा हाइबसु खंगदि थोकलगना क्यामु यामना थिना सोकलिबनो हाइबसु खंगदि याइनुदो मथा मैसा सारे करी तौसिगे हाइनसु मु खल्ली अनाबा हंगनुसिरा हाइनसु खल्ली चलगना करीनि हाइरगा चकदौरिबा चट्रगना मागिदा होनबिरंबा मयामदना कमदौबा मयामसे मथंग मथंग खल्लिङैदुदा ममाबे मदु चंगलतुना हाइररि नंगना हिदांग लांथक कमाइन तौरि बेमा चारेमा अदो हायुनि कैदौरगी दामा हिरेलदो एक्सीडेंट हुए हाइ खरा दुम सोकरा खंगदि बाबादरा कैनो फोन तौरगा अमुक्ता हंगलुदना हॉस्पिटल दा लेरिरा युमदा लेरिरा ngahakta morusu yorunaba babagi maga haima kaino ne hairisibo kayam kuirege ni bema ado hanglobu phasana aisu ningthina khangdeba is ngarang da hanta natro mana sida lambadubo phare phare imane napaga wari sarukige chak chaninglasu imana jaglo shilaga thamlabani mamai me bandu thokri mapaga wari sakri yainu de mahirelda amukana kolsi तौसिरा तौरिसिरा खंदना लेहौरी महिरेल की थमोइदा हुजिक मागिदमा करिगुमा वाखल अमा फावरक्ले हाइबदुदि याइनुना खंगदबनिना महिरेलना सावरगा ओइनरअंबदुदा मंगोंददि हानगे हानगुम कोक लेखलिनि हाइदना अदुम खंदोख्रे मंगोंदा थोइना थमोयौना कैसु खंजिलुद्रि ममागा मपागसु महिरेलदा पाव फावदुना हॉस्पिटल लाके हाइना हाइनाख्रे महिरेल सोसुम नाकंदा याइनुसु लागनि खंदुना अदु मसांगमद्रिङैदुदा हराउजबा मसु फावरबनि ममागा मपागदो लुशिलबा मतुं मचानुपीदेसु चलुसिरा गारी मनि असुनि अगे हाइबदा याइनु नमादि युम संगौरगे हाइदना लेहौरी आलनिदो चक्रबदा याइनुदो गेटलोन सिलुरगा इमुंगा चंगलपनि मियोइबगी अरुटपसि कुइना फना लोला अबसु नोंमु नत्रगा नोंमुदि हेक्ता फुंगी याइनुसु ngasi mathanda yumda lehobduda mamaga mapaga gi kaduda karina makol ama takibagum tawi haidana changlakpada hawdong upu mathakta thamba pot ama chongkha chontha tawbada inthuduna makhada tarakpani yainuna madubada soli masigi hawdongsi kamai tawni maside chaluni nangbo macha koktu gi tawira su khangde haima chal sida kokpa yaroi ko chakumda nangi mana semlaga leirabani Pialaban loyek chakhairi basi ima sina karino khuzai sida haplaga mathakta thamlisibo mathanta wadu ngangna yainuna lushile khuzai du yauribado mamana candle macha gumba matik mata maya mama thambaduni phajana khumjilaga mahak khuzai do amukhana mathakta mafam chana thangatkre adudagi amuk thoke tawbada Godres ke upudo hangduna leibadom urakle याइनुदो अदुगी मनाक्तु दमु चंगसिलै ngasi phawba mahangna yum asida leirakpasida upu nungpu amata phaktuni yengba nati sida si yawi habadi mahak loina khangi adubu mahak nongmata phakla yengdi Godres ki masige kakansi mamana maruweba potsing hapani haiba mahak khangi maruweba jechang sel sanalupa mpham sida hapi adugi mamangduda yainu mungleptuna soli haima si mo hangdoklaga thanama male tawrisi sugosi su yawrini ikoi magi koksidi kainom tawredana sidi se lakthoga lonsin bakawra male mathanta murum sona mahak upudomu lonsina bahaiduna changsilakpani mamaga mapagana magi sanalupa khara dum sabiduna thammi haiba mahak khangbani siyu haibada mahangna siyu suka yadabani nongma mapana sabirakhiba kudop amakak yam phajaba ma yawkhibani adubu mahakna siba tali adum thamjilu kona sigi haiduna thamjinkhibani ngasidi kari khala abano khangde mahak khudokto amukhana yeningnei yainudu upu manungduda yengduna khudoptu thirakpani atopa magi liksana atopa khudopsing amadi khuji macha chen macha khare yawri yam ka hene yam lubagi wade nati adubu magi damak leifam tokpu singdi watabida dum leiri Sumiyang lakpada kudopado phangle kudoptubada yainudo momonok cheraga mapana magi damak sabiraga buduna lakiba numittuda mana harauzakibado ningsinglakduna mathanda momon tawjare adudigi ma kudopto makutek sijinduna amuk yenglai mayang khara kangsilaba haibado ormali
ꯈꯨꯅꯤꯡꯊꯧꯗꯨꯗꯗꯤ ꯈꯔ ꯀꯣꯝꯂꯝꯂꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯑꯇꯣꯞꯄ ꯈꯨꯗꯣꯞꯁꯤꯡꯗꯣ ꯑꯃꯨꯛ ꯂꯧꯊꯣꯛꯑꯒ ꯌꯦꯡꯅꯕ ꯇꯧꯔꯤ꯫ ꯃꯊꯟꯇꯁꯨ ꯁꯣꯜꯂꯤ꯫ ꯏꯁ, ꯐꯅ ꯐꯖꯅꯗꯤ ꯑꯩꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯦ ꯁꯥꯖꯟꯕꯤꯔꯒ ꯊꯝꯕꯤꯕꯖꯥꯠꯅꯤꯀꯣ ꯃꯁꯤꯒꯤ ꯑꯅꯤꯁꯦ꯫ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯣꯏꯅ ꯑꯗꯨꯝ ꯐꯪꯖꯒꯦ ꯅꯣꯏ ꯑꯅꯤꯁꯦ꯫ ꯀꯔꯤꯃꯇ ꯍꯦꯛ ꯋꯥꯠꯍꯜꯂꯛꯇꯦꯀꯣ, ꯅꯨꯡꯁꯤꯅ ꯂꯨꯅ ꯉꯁꯤꯐꯥꯎ ꯇꯧꯕꯤꯗꯨꯅ ꯂꯥꯛꯏ꯫ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯕ ꯅꯈꯣꯏ ꯑꯅꯤꯅ ꯑꯁꯦꯠꯄ ꯑꯃꯗꯨꯝ ꯁꯦꯠꯇꯨꯅ ꯑꯆꯥꯕ ꯑꯃꯗꯨꯝ ꯆꯥꯗꯨꯅ ꯂꯩꯕ ꯉꯝꯕꯅꯤ ꯅꯣꯏ ꯑꯅꯤꯁꯦ꯫ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯇꯣꯂꯣꯞꯁꯨ ꯐꯪꯉꯛꯑꯅꯤ, ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯩꯅ ꯂꯩꯊꯕꯗꯤ ꯌꯦꯡꯉꯨ꯫ ꯃꯊꯟꯇ ꯁꯣꯟꯅ ꯁꯣꯟꯅ ꯍꯤꯌꯥꯏꯅꯨꯗꯣ ꯃꯣꯃꯣꯟ ꯅꯣꯛꯆꯔꯛꯄꯅꯤ꯫ ꯑꯗꯨꯒꯤ ꯇꯟꯖꯥꯗꯨꯗꯅꯤ ꯃꯥꯅ ꯀꯣꯏ ꯑꯣꯠꯄꯗꯨꯗ ꯃꯅꯨꯡꯗ ꯌꯥꯎꯕ ꯆꯦ 2-3 ꯄꯨꯗ꯭ꯔꯨ ꯄꯨꯗ꯭ꯔꯨ ꯃꯈꯥꯗ ꯇꯥꯈꯤꯕꯗꯣ꯫ ꯍꯤꯌꯥꯏꯅꯨꯗꯨ ꯆꯦꯗꯨ ꯈꯨꯡꯒꯠꯂꯤ꯫ ꯀꯔꯤ ꯆꯦꯅꯣ ꯁꯤꯅ? ꯍꯥꯏꯐꯦꯠ ꯄꯥꯕꯗ ꯌꯦꯡꯂꯛꯄꯗ ꯑꯍꯥꯟꯕꯒꯤꯗꯨꯃꯗꯤ ꯁꯅꯥ ꯂꯧꯕꯒꯤ ꯆꯦ ꯑꯣꯏꯔꯝꯃꯤ꯫ ꯑꯅꯤꯁꯨꯕꯗꯣ ꯌꯦꯡꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯞꯀꯦ ꯇꯧꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯏꯟ ꯅꯨꯡꯒ ꯌꯥꯝ ꯇꯧꯅꯕꯒꯤ ꯍꯥꯏꯐꯦꯠ ꯎꯔꯨꯕꯗꯨꯗ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯀꯔꯤꯅꯣ ꯌꯥꯅꯆꯦ ꯑꯃꯅꯤ꯫ ꯄꯥꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯄꯗ ꯑꯉꯥꯡꯁꯤ ꯗꯣꯛꯇꯔ ꯑꯁꯤꯒꯤ ꯋꯤꯅꯦꯁꯀꯤ ꯃꯈꯥꯗ ꯃꯕꯣꯛ ꯃꯄꯨ ꯑꯩꯈꯣꯏꯅ ꯅꯤꯡꯊꯧꯖꯝ ꯆꯥꯎꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯕꯤꯃꯣꯂꯥꯗ ꯁꯤꯟꯅꯖꯔꯤ꯫ ꯑꯉꯥꯡꯁꯤꯕꯨ ꯃꯆꯥꯁꯛꯅ ꯌꯣꯛꯆꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯖꯔꯤ ꯍꯥꯏꯗꯨꯅ ꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯍꯤꯌꯥꯏꯅꯨꯗꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯃꯀꯣꯛꯇꯒꯤ ꯄꯥꯔꯒ ꯌꯦꯡꯂꯛꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯀꯔꯤꯅꯣ, ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯈꯣꯏ ꯕꯕꯥꯒ ꯃꯃꯥꯒꯅ ꯁꯥꯏꯟꯁꯨ ꯇꯧꯔꯤ꯫ 2001 ꯂꯣ ꯍꯥꯏꯔꯤꯁꯤ ꯆꯍꯤꯁꯤꯕꯣ? ꯀꯔꯤꯅꯣ, ꯀꯅꯥ? ꯁꯣꯟꯕ ꯌꯥꯕ ꯃꯇꯝꯗ ꯁꯣꯜꯂꯨꯔꯒ ꯍꯤꯌꯥꯏꯅꯨꯗꯣ ꯆꯦꯗꯣ ꯄꯣꯞ ꯊꯥꯗꯔꯒ ꯃꯅꯤꯡ ꯈꯪꯍꯟꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯆꯤꯟꯅ ꯃꯈꯨꯠ ꯑꯅꯤꯗꯣ ꯈꯪꯃꯤꯟ ꯃꯤꯟꯁꯤꯜꯂꯤ꯫ 2001ꯗꯤ ꯃꯥ ꯄꯣꯛꯄ ꯆꯍꯤꯅꯤ꯫ ꯑꯗꯨꯗꯒꯤ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯃꯍꯥꯛ ꯅꯠꯇꯅ ꯃꯆꯥ ꯑꯇꯣꯞꯄ ꯑꯃ ꯂꯩꯕ ꯅꯠꯇꯦ꯫ ꯍꯤꯌꯥꯏꯅꯨꯗꯣ ꯃꯀꯣꯛꯇꯨꯗ ꯆꯤꯡ ꯂꯥꯎꯈꯤꯗꯨꯅ ꯀꯔꯤꯅꯣꯃ ꯃꯀꯣꯛꯇ ꯌꯩꯈꯤꯕꯒꯨꯝ ꯃꯅꯥꯀꯣꯡꯗ ꯃꯈꯣꯜ ꯑꯃ ꯇꯥꯖꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯇꯔꯪ ꯑꯃꯗ ꯐꯤꯚꯝꯗꯨꯗ ꯃꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩꯔ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯦꯗꯣ ꯈꯨꯡꯒꯠꯂꯒ ꯌꯦꯡꯂꯛꯏ꯫ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯃꯃꯤꯡꯁꯨ ꯌꯥꯎꯔꯝꯃꯤ, ꯂꯩꯐꯝꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯆꯦꯗꯣ ꯄꯥꯏꯗꯅ ꯄꯥꯅ ꯃꯈꯨꯠ ꯃꯁꯥꯗꯣ ꯊꯛ ꯅꯤꯛꯂꯕꯅꯤ꯫ ꯆꯦꯗꯣ ꯄꯥꯏꯔꯒ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯐꯝꯊꯔꯛꯇꯨꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯎꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯄꯤꯁꯨ ꯃꯃꯤꯠꯇꯨꯗ ꯊꯨꯝꯃꯠꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃꯁꯨ ꯃꯀꯣꯛꯇꯨꯗ ꯈꯟꯕ ꯍꯧꯔꯛꯂꯤ, ꯅꯤꯡꯁꯤꯡꯕꯁꯨ ꯍꯧꯔꯛꯂꯤ꯫ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯤ ꯀꯔꯤꯅꯣ ꯈꯟꯕꯗ ꯃꯍꯥꯛ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯍꯥꯟꯕꯗ ꯃꯍꯤꯔꯦꯜ ꯊꯦꯡꯅꯔꯕ ꯃꯇꯨꯡ ꯃꯉꯣꯟꯗ ꯖꯥꯠ ꯃꯔꯥ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯜꯂꯒ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯁꯨꯛꯈꯪ ꯈꯪꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯤꯕ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯨꯛ ꯂꯩꯔꯛꯄ꯫ ꯍꯧꯖꯤꯛ ꯑꯅꯥꯕ ꯀꯟꯅ ꯂꯥꯌꯦꯡꯂꯤꯕ ꯃꯇꯝꯁꯤꯗ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯃꯁꯨ ꯑꯃꯨꯛ ꯃꯥꯡꯗ ꯂꯥꯛꯂꯤꯕ꯫ ꯊꯥ ꯑꯃꯅꯤꯁꯤꯗ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯂꯤꯕꯁꯤꯡ ꯑꯁꯤ ꯍꯤꯌꯥꯏꯅꯨ ꯈꯨꯗꯛꯇ ꯄꯨꯂꯞ ꯊꯣꯛꯆꯤꯜꯂꯛꯄ ꯑꯣꯏꯕꯅꯤꯅ ꯈꯪꯐꯝ ꯈꯪꯗ꯭ꯔꯦ, ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯃꯍꯥꯛ ꯃꯊꯟꯇ ꯀꯥ ꯃꯅꯨꯡꯗꯨꯗ ꯐꯝꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯂꯤ꯫ ꯃꯄꯤꯅ ꯃꯁꯥꯗꯣ ꯄꯨꯡꯆꯣꯠ ꯍꯦꯛ ꯆꯣꯠꯂꯦ ꯍꯥꯏꯕꯁꯨ ꯌꯥꯏ꯫ ꯃꯆꯥ ꯑꯃꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯂꯥꯏꯒꯨꯝ ꯂꯥꯠꯆꯔꯤꯕ, ꯉꯥꯏꯍꯥꯛꯇꯪ ꯎꯗꯕꯗ ꯂꯩꯕ ꯉꯝꯖꯗꯕ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯗꯣ ꯃꯥꯕꯨ ꯇꯁꯦꯡꯅ ꯄꯣꯛꯄꯤꯕ ꯃꯃꯥ ꯃꯄꯥ ꯅꯠꯇꯦ ꯍꯥꯏꯅ ꯈꯪꯂꯛꯄ ꯃꯇꯝꯗ ꯃꯆꯥ ꯑꯃꯗ ꯀꯔꯤ ꯐꯥꯎꯒꯅꯤ ꯍꯥꯏꯕꯁꯤ ꯑꯐꯥꯎꯕ ꯃꯍꯥꯛꯇꯅ ꯈꯪꯒꯅꯤ꯫ ꯐꯥꯎꯗꯕ ꯃꯤꯅ ꯂꯥꯛꯁꯤꯟꯕ ꯉꯝꯂꯣꯏ꯫ ꯍꯤꯌꯥꯏꯅꯨꯗꯣ ꯀꯞꯄ ꯌꯥꯕ ꯀꯞꯂꯤ꯫ ꯀꯞꯅ ꯃꯕꯨꯛꯇꯁꯨ ꯈꯜꯂꯤ꯫ ꯑꯩꯅ ꯉꯁꯤ ꯀꯞꯂꯤꯁꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯑꯩꯕꯨ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯗꯒꯤ ꯈꯜꯂꯒ ꯀꯞꯄꯗꯤ ꯅꯠꯇꯦ꯫ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯒꯤ ꯇꯁꯦꯡꯕ ꯃꯆꯥ ꯑꯣꯏꯔꯝꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯅꯤꯡꯉꯝꯗꯅ ꯀꯞꯆꯕꯅꯤ꯫ ꯑꯩꯕꯨ ꯃꯈꯣꯏꯅ ꯅꯨꯡꯁꯤꯕꯤꯔꯤꯕ, ꯂꯨꯅ ꯇꯧꯕꯤꯔꯤꯕ ꯁꯨꯃꯥꯏꯅꯗꯤ ꯑꯩꯕꯨ ꯄꯣꯛꯂꯤꯕꯁꯤꯡꯗꯨꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯐꯥꯎ ꯑꯩꯍꯥꯛ ꯊꯥꯖꯗꯦ꯫ ꯃꯆꯥ ꯐꯥꯎꯕ ꯄꯣꯛꯂꯒ ꯌꯣꯛꯄ ꯇꯟꯕ, ꯑꯇꯣꯞꯄꯗ ꯄꯤꯊꯣꯛꯄ ꯉꯝꯕ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯕꯨ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅꯣ? ꯅꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯐꯥꯎꯕ ꯂꯩꯇꯦ꯫ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯗꯦ, ꯅꯨꯡꯁꯤꯗꯕꯁꯨ ꯐꯥꯎꯗꯦ, ꯁꯥꯎꯅꯤꯡꯗꯕ ꯑꯃꯠꯇ ꯐꯥꯎꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥ ꯕꯕꯥ ꯑꯅꯤꯁꯤꯅ ꯑꯩꯕꯨ ꯃꯈꯣꯏꯒꯤ ꯑꯄꯣꯛꯄ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯅ ꯃꯔꯛꯇ ꯅꯤꯡꯁꯤꯡꯂꯛꯄ ꯌꯥꯎꯔꯝꯒꯗ꯭ꯔꯥ? ꯃꯁꯤ ꯈꯟꯕꯗꯅꯤ ꯑꯩꯅ ꯂꯩꯐꯝ ꯈꯪꯗ꯭ꯔꯤꯕꯁꯤ꯫ ꯁꯤ ꯈꯟꯅ ꯍꯤꯌꯥꯏꯅꯨꯗꯣ ꯄꯪꯀꯞꯇ ꯀꯞꯂꯛꯂꯤ꯫ ꯀꯞꯄ ꯌꯥꯕ ꯀꯞꯂꯒ ꯃꯍꯥꯛ ꯃꯃꯤꯠꯇꯣ
ꯇꯩꯊꯣꯛ ꯅꯥꯟꯊꯣꯛꯂꯒ ꯆꯦ ꯆꯥꯡꯁꯤꯡꯗꯨ ꯎꯄꯨꯗꯨꯗ ꯍꯥꯞꯈ꯭ꯔꯦ꯫ ꯈꯨꯗꯣꯞꯇꯨꯁꯨ ꯂꯧꯊꯣꯛꯑꯒ ꯃꯍꯥꯛ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯃꯥꯅ ꯊꯝꯂꯝꯕ ꯐꯤꯚꯝ ꯃꯑꯣꯡꯗꯨꯗ ꯑꯗꯨꯝ ꯊꯅꯝꯂꯒ ꯃꯍꯥꯛ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯁꯣꯝꯗꯅ ꯆꯥꯎꯕꯒ ꯕꯤꯃꯣꯂꯥꯒ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯛꯂꯦ꯫ ꯑꯍꯜꯁꯤꯡ ꯑꯗꯣ ꯍꯥꯟꯅ ꯊꯦꯡꯅꯕꯅꯤ꯫ ꯅꯍꯥꯟꯃꯨꯛ ꯃꯃꯥꯡꯗ ꯃꯆꯥꯅ ꯑꯍꯤꯡ ꯑꯃ ꯂꯦꯛꯂꯨꯕ ꯏꯃꯨꯡꯗꯨꯒꯤ ꯑꯍꯜꯁꯤꯡꯅꯦ ꯍꯥꯏꯕꯗꯒꯤ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅꯁꯨ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯧꯔꯛꯂꯦ꯫ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ ꯅꯤꯡꯁꯤꯡꯕꯤꯔꯛꯎ, ꯐꯣꯟꯗ ꯄꯥꯎꯗꯤ ꯐꯥꯎꯅꯈ꯭ꯔꯦ, ꯁꯛꯇꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯎꯅꯖꯔꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯏꯇꯥꯎ, ꯏꯇꯥꯎꯒꯤ ꯃꯤꯡ ꯌꯥꯝ ꯇꯥꯖꯔꯦ, ꯁꯛꯇꯤ ꯉꯁꯤ ꯐꯖꯅ ꯈꯪꯂꯦ" ꯍꯥꯏꯅꯔꯒ ꯑꯍꯜ ꯑꯅꯤꯗꯣ ꯃꯈꯨꯠ ꯁꯣꯛꯅꯔꯛꯏ꯫ ꯃꯃꯥꯏꯕꯦꯝ ꯑꯅꯤꯗꯨꯁꯨ ꯑꯃꯅ ꯑꯃꯕꯨ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯛꯏ꯫ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯄꯗ ꯄꯨꯟꯁꯤꯕꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯏꯔꯤꯜꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯅꯥꯛꯇꯨꯗ ꯊꯣꯝꯖꯤꯜꯂꯦꯅ ꯇꯧꯔꯤꯁꯤꯅꯤ ꯏꯇꯥꯎ, ꯀꯌꯥ ꯊꯤꯅ ꯁꯣꯛꯂꯤꯕꯅꯣ ꯌꯦꯡꯉꯨ꯫ ꯌꯨ ꯉꯥꯎꯗꯅ ꯌꯨ ꯊꯛꯄ ꯃꯤꯒꯤ ꯑꯦꯛꯁꯤꯗꯦꯟ ꯈꯨꯊꯣꯛꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯇꯧꯔꯤꯁꯦ꯫ ꯏꯆꯦ, ꯀꯔꯤꯅꯣ ꯑꯁꯨꯛ ꯊꯤꯅ ꯅꯨꯄꯥ ꯃꯆꯥ, ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯨꯔꯒꯦ? ꯐꯔꯦꯁꯦ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯤꯁꯤ ꯂꯥꯏꯕꯛ ꯐꯔꯕꯅꯤ ꯏꯇꯥꯎ, ꯇꯥꯏꯕꯪ ꯃꯄꯨꯕꯨꯅꯦ ꯊꯥꯒꯠꯁꯦ ꯑꯩꯈꯣꯏ꯫ ꯍꯣꯏ, ꯑꯗꯨꯗ ꯈꯟꯗꯣꯛꯂꯕꯅꯤ ꯏꯇꯥꯎ꯫ ꯃꯍꯤꯔꯦꯜꯅ ꯇꯞꯅ ꯀꯧꯔꯛꯏ, "ꯄꯋꯥ, ꯏꯃꯥ ꯌꯧꯕꯤꯔꯛꯂꯦ"꯫ ꯍꯣꯏꯅꯦ, ꯅꯪꯕꯨ ꯏꯄꯥꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ, ꯐꯔꯦꯁꯦ ꯐꯔꯦꯁꯦ, ꯊꯨꯅ ꯐꯔꯁꯅꯨ꯫ ꯃꯍꯤꯔꯦꯜꯗꯣ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ, ꯑꯗꯨꯒ ꯃꯍꯥꯛ ꯊꯣꯡꯂꯣꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯃꯨꯛꯇꯒ ꯅꯠꯇꯦ, ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯂꯛꯏ꯫ ꯍꯤꯌꯥꯏꯅꯨ ꯆꯪꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯅꯤ, ꯆꯥꯟꯅꯅ ꯍꯦꯛꯇ ꯆꯪꯂꯛꯇ꯭ꯔꯤ꯫ ꯂꯥꯛꯇ꯭ꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯍꯥꯛꯁꯨ ꯍꯪꯕ ꯉꯝꯗ꯭ꯔꯤ, ꯑꯗꯨꯒ ꯃꯃꯥꯒ ꯃꯄꯥꯒꯅꯁꯨ ꯍꯧꯗꯣꯔꯛꯇ꯭ꯔꯦ, ꯍꯧꯗꯣꯛꯐꯝꯁꯨ ꯂꯩꯇꯕꯒꯤꯅꯤ꯫ ꯃꯍꯤꯔꯦꯜꯒꯤ ꯃꯃꯥ ꯃꯄꯥ ꯂꯩꯕꯅꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯝꯗ ꯄꯟꯕꯗꯣ ꯃꯈꯣꯏ ꯄꯟꯅꯤꯡꯗꯕꯅꯤ꯫ ꯃꯍꯤꯔꯦꯜꯗꯣ ꯃꯃꯥ ꯃꯄꯥꯅ ꯂꯥꯛꯄꯗꯨꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯖꯩ, ꯑꯗꯨꯕꯨ ꯍꯤꯌꯥꯏꯅꯨ ꯌꯥꯎꯔꯛꯇꯕꯁꯤꯗ ꯃꯁꯥꯗꯣ ꯁꯥꯊꯤꯅ ꯁꯣꯟꯊꯈ꯭ꯔꯦ, ꯁꯥꯊꯤꯅ ꯍꯩꯅꯤꯡꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯄꯥꯎ ꯄꯤꯔꯨꯕꯗꯤ ꯍꯤꯌꯥꯏꯅꯨꯅꯒ ꯇꯍꯥ ꯇꯍꯥ ꯆꯦꯟꯖꯔꯛꯇꯨꯅ ꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒ ꯃꯥꯒꯤ ꯑꯁꯣꯛꯄꯗꯣ ꯍꯪꯅꯔꯕꯗꯨꯅꯤ꯫ ꯃꯗꯨ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯊꯥꯖꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯊꯥꯖꯕ ꯂꯣꯏꯅ ꯃꯥꯡꯂꯦ꯫ ꯃꯍꯤꯔꯦꯜꯗꯣ ꯃꯁꯥꯗꯣ ꯁꯥꯊꯤꯅ ꯍꯩꯅꯤꯡꯂꯗ꯭ꯔꯗꯨꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ 5-10ꯗꯣ ꯑꯍꯜꯁꯤꯡ ꯑꯗꯨꯁꯨ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯃꯌꯥꯝ ꯑꯃ ꯉꯥꯏꯍꯥꯛ ꯇꯧꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯂꯩꯅꯥꯗꯨ ꯆꯪꯂꯛꯂꯦ꯫ ꯄꯨꯟꯁꯤꯕꯅ ꯂꯩꯅꯥ ꯎꯕꯗ, "ꯍꯩꯃꯥ, ꯏꯕꯦꯝꯃ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯆꯥ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ꯫ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯅꯔꯁꯁꯤꯡꯅ ꯂꯩꯌꯨ ꯍꯥꯏꯕ ꯍꯤꯗꯥꯛꯁꯤꯡꯗꯨꯁꯨ ꯏꯄꯥꯅ ꯂꯩꯔꯕꯅꯤ"꯫ ꯂꯩꯅꯥꯗꯣ ꯆꯪꯁꯤꯜꯂꯛꯂꯦ꯫ "ꯍꯣꯏ ꯄꯥꯕꯨꯡ, ꯇꯥꯃꯣ ꯁꯥꯔ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯐꯦꯠ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯆꯪꯖꯔꯛꯄꯅꯤ꯫ ꯌꯦꯡꯉꯨ ꯌꯦꯡꯉꯨ, ꯏꯆꯥ ꯍꯣꯏ ꯃꯌꯥꯝꯅ ꯍꯣꯠꯅꯕꯤꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ"꯫ ꯄꯨꯟꯁꯤꯕꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯆꯥꯎꯕꯁꯨ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯣꯏꯅꯔꯛꯄꯅꯤꯅ, ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯂꯛꯂꯕꯅꯤꯅ ꯈꯤꯇꯪ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯂꯦ꯫ ꯄꯨꯟꯁꯤꯕꯅ ꯂꯩꯅꯥꯕꯨ ꯎꯕꯗ ꯄꯦꯟꯖꯕ ꯑꯃ ꯄꯣꯛꯆꯔꯤꯕꯁꯤ ꯂꯩꯅꯥꯁꯤ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯃꯆꯥ ꯃꯁꯨ ꯑꯃ ꯑꯣꯏꯔꯤꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒꯅ ꯃꯆꯥ ꯃꯃꯧ ꯑꯣꯏꯒꯦ ꯈꯜꯂꯤꯕ ꯖꯥꯠꯂꯥ, ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯕ ꯍꯧꯔꯛꯏ꯫ ꯂꯩꯅꯥꯅ ꯆꯪꯁꯤꯟꯈꯤꯗꯨꯅ ꯑꯍꯥꯟꯕꯗ ꯃꯍꯤꯔꯦꯜꯒꯤ ꯂꯥꯏꯕꯛꯇ ꯄꯥꯏꯗꯨꯅ ꯇꯦꯝꯄꯔꯦꯆꯔ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯛꯇꯕꯒꯤ ꯃꯈꯨꯠꯅ ꯃꯍꯤꯔꯦꯜꯒꯤ ꯃꯤꯍꯨꯜꯗꯣ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯗ꯭ꯔꯤꯞ ꯌꯥꯜꯂꯤꯕꯒꯗꯣ ꯅꯤꯡꯊꯤꯅ ꯆꯦꯛ ꯇꯧꯔꯛꯂꯦ꯫ ꯑꯔꯣꯏꯕꯗ ꯍꯥꯏꯔꯛꯏ, "ꯇꯥꯃꯣ, ꯌꯥ ꯑꯃꯨꯛꯇ ꯀꯥꯊꯣꯛꯄꯤꯌꯨ, ꯂꯩꯗꯣ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ"꯫ ꯃꯍꯤꯔꯦꯜꯗꯣ ꯃꯃꯤꯠ ꯎꯏꯁꯤꯜꯂꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯅꯥꯅ ꯌꯦꯡꯒꯦ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯀꯥꯊꯣꯔꯛꯂꯦ꯫ "ꯌꯥꯔꯦ, ꯍꯤꯗꯥꯛꯁꯤꯡꯗꯨꯗꯤ ꯃꯈꯣꯏ ꯅꯔꯁꯁꯤꯡ ꯂꯥꯛꯑꯒ ꯀꯥꯞꯆꯔꯅꯤ, ꯔꯦꯀꯣꯔꯠ ꯂꯧꯒꯗꯕꯅꯤꯅ ꯑꯩꯅ ꯍꯦꯛꯇ ꯇꯧꯁꯤꯜꯂꯝꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯌꯨꯛꯀꯤꯗꯤ ꯂꯥꯝꯃꯕ ꯅꯠꯇ꯭ꯔꯅꯦ ꯆꯦꯛꯁꯦ"꯫ ꯂꯥꯝꯃꯦ"꯫ ꯃꯍꯤꯔꯦꯜꯅ ꯈꯨꯝꯅꯤꯡꯗꯅ ꯈꯨꯝꯂꯛꯄꯅꯤ꯫ ꯂꯩꯅꯥꯅ, "ꯐꯔꯦ ꯇꯥꯃꯣ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯕꯤꯔꯣ ꯑꯗꯨꯗꯤ, ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏꯗ, ꯍꯧꯖꯤꯛꯇꯤ ꯁꯣꯛꯂꯤꯕꯁꯤꯡꯁꯤ ꯑꯣꯏꯁꯤꯜꯂꯛꯄ ꯐꯔꯛꯄꯗꯨꯗ ꯉꯥꯏꯔꯗꯧꯅꯤ, ꯆꯦꯛꯁꯤꯟꯕꯗꯨꯗꯤ ꯑꯗꯨꯝ ꯆꯦꯛꯁꯤꯟꯁꯤ"꯫ ꯂꯩꯅꯥꯅ ꯃꯌꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯄꯥꯕꯨꯡ, ꯅꯆꯥ ꯑꯃꯨꯛ ꯊꯣꯛꯆꯈ꯭ꯔꯒꯦ"꯫ "ꯍꯣꯏ ꯍꯣꯏ ꯏꯕꯦꯝꯃ, ꯏꯄꯥ ꯂꯩꯍꯧꯔꯒꯦꯀꯣ, ꯏꯕꯨꯡꯉꯣꯒꯁꯤ ꯌꯨꯝꯗ ꯄꯨꯊꯔꯕ ꯃꯇꯨꯡ ꯌꯨꯝꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒꯅꯦ ꯋꯥꯔꯤ ꯌꯥꯝ ꯁꯥꯒꯗꯕ ꯂꯩꯀꯣ"꯫ ꯂꯩꯅꯥꯗꯣ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯣꯏ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯆꯥꯎꯕꯒ ꯕꯤꯃꯣꯂꯥꯒꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ꯫ ꯄꯨꯟꯁꯤꯕꯗꯣ ꯆꯥꯎꯕ ꯍꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯉꯥꯡꯅꯤꯗꯣ, ꯅꯨꯡꯇꯤꯒꯤ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯥꯅ ꯂꯥꯛꯄ ꯑꯃꯗꯤ ꯍꯜꯂꯝꯗꯥꯏꯁꯤ ꯏꯕꯨꯡꯉꯣꯁꯤ ꯌꯦꯡꯁꯤꯜꯂꯝꯗꯕ ꯅꯨꯃꯤꯠ ꯌꯥꯎꯄꯣꯟꯇꯦ"꯫
ꯆꯥꯎꯕꯁꯨ ꯃꯇꯥꯡ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯍꯣꯏꯅꯦ, ꯃꯁꯛꯁꯨ ꯅꯨꯡꯁꯤꯔꯦ ꯑꯉꯥꯡꯁꯦ꯫ ꯏꯇꯥꯎ ꯍꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯂꯥ ꯀꯃꯥꯏ ꯇꯧꯕꯅꯣ? ꯏꯇꯥꯎ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ, ꯍꯦꯛꯇ ꯍꯥꯏꯔꯒꯦ꯫ ꯑꯩꯅ ꯏꯃꯧ ꯑꯣꯏꯁꯤꯔꯥꯅ ꯍꯥꯏꯐꯦꯠ ꯈꯟꯕꯖꯥꯠꯅꯤ꯫ ꯑꯆꯧꯕꯁꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯣ ꯍꯥꯏꯁꯨ ꯌꯥꯗꯦ, ꯑꯗꯨꯗ ꯍꯦꯛꯇ ꯑꯩꯒ ꯃꯃꯥꯒꯅ ꯑꯣꯏꯅ ꯊꯤꯔꯒꯦꯅ ꯇꯧꯕꯅꯤ꯫ ꯀꯩꯗꯧꯔꯨꯅꯤ, ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯗ ꯀꯣꯛꯌꯦꯠ ꯌꯦꯠꯁꯤꯜꯂꯒ ꯊꯣꯛ ꯍꯦꯛ ꯄꯨꯊꯣꯛꯑꯒ ꯂꯣꯏꯔꯦ꯫ ꯃꯥꯅ ꯂꯝ ꯍꯦꯟꯕ ꯌꯥꯕ꯭ꯔꯗꯣ? ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥꯅꯤ ꯀꯩꯅꯣ꯫ ꯃꯥꯅꯤ ꯃꯥꯅꯤ ꯏꯇꯥꯎ꯫ ꯆꯥꯎꯕꯗꯣ ꯅꯣꯛꯂꯒ ꯈꯨꯝꯕꯗꯤ ꯈꯨꯝꯂꯛꯏ, ꯑꯗꯨꯕꯨ ꯃꯕꯨꯛꯇꯗꯤ ꯃꯊꯃꯣꯏꯗꯗꯤ ꯌꯨꯔꯦ꯫ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯊꯦꯡ ꯂꯩꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯍꯧꯒꯠꯂꯛꯂꯦ꯫ ꯃꯩꯔꯦꯜꯁꯨ ꯇꯨꯝꯊꯈꯤ ꯂꯩꯔꯝꯃꯤ꯫ ꯃꯩꯔꯦꯜꯒꯤ ꯃꯀꯣꯛꯇ ꯍꯥꯏꯐꯦꯠ ꯅꯥꯟꯕꯤꯔꯝꯂꯒ ꯆꯥꯎꯕ ꯑꯃꯗꯤ ꯕꯤꯃꯣꯂꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ꯫ ꯄꯨꯟꯁꯤꯕꯣꯏꯁꯨ ꯂꯩꯍꯧꯔꯤ꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯂꯕꯗ ꯑꯅꯤꯗꯣ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯒꯥꯔꯤꯗ ꯀꯥꯔꯦ, ꯒꯥꯔꯤ ꯊꯧꯔꯛꯂꯦ, ꯑꯗꯨ ꯐꯥꯎꯕ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯉꯥꯡꯅꯗꯦ꯫ ꯐꯅꯌꯥꯝ ꯁꯥꯡꯅ ꯊꯧꯔꯛꯂꯕꯗ ꯕꯤꯃꯣꯂꯥꯅ, ꯃꯄꯥ ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ ꯀꯩꯗꯧꯔꯦ? ꯆꯥꯎꯕꯗꯣ ꯍꯟꯗꯛꯃꯨꯛꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯕꯤꯃꯣꯂꯥꯗꯣ ꯄꯥꯈꯠꯂꯤ꯫ ꯑꯃꯨꯛꯀ ꯍꯪꯂꯛꯏ, ꯃꯄꯥ ꯊꯣꯏꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨꯗ, ꯑꯉꯥꯡꯁꯤꯡꯁꯤ ꯑꯩꯈꯣꯏꯅꯗ ꯚꯥꯞ ꯁꯥꯒꯠꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯀꯔꯤꯅꯣ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯑꯁꯦꯡꯕ ꯈꯪꯕꯁꯨ ꯅꯠꯇ꯭ꯔꯤ꯫ ꯃꯃꯥ ꯇꯨꯃꯤꯟꯅ ꯑꯃꯨꯛꯇ ꯂꯩꯌꯨ, ꯋꯥꯗꯣ ꯌꯥꯝ ꯉꯥꯡꯂꯛꯈꯤꯅꯨ꯫ ꯑꯩ ꯒꯥꯔꯤꯁꯤ ꯉꯥꯏꯍꯥꯛꯇ ꯊꯧꯒꯦ꯫ ꯑꯩꯒꯤ ꯏꯆꯥꯁꯤ ꯅꯨꯄꯥ ꯅꯠꯇꯦ ꯃꯃꯥ, ꯅꯨꯄꯤꯅꯤ꯫ ꯅꯪ ꯑꯃꯨꯛꯇ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯁꯤꯜꯂꯛꯀꯅꯨ ꯑꯩꯉꯣꯟꯗ꯫ ꯕꯤꯃꯣꯂꯥꯗꯣ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯈꯜ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯆꯥꯅꯨꯄꯤꯗꯣ ꯁꯨꯃꯥꯡꯗ ꯐꯤ ꯑꯃꯅꯤ ꯁꯨꯗꯣꯛꯂꯕ ꯃꯇꯨꯡꯗ ꯐꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯒꯦꯠꯁꯨ ꯍꯥꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯒꯥꯔꯤ ꯊꯧꯖꯤꯜꯂꯕꯗ ꯃꯄꯥꯅ ꯍꯥꯏꯔꯛꯏ, ꯏꯆꯦ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯅꯪꯕꯨ ꯀꯔꯤꯒꯤ ꯐꯤꯅꯣ? ꯍꯥ? ꯀꯔꯤꯒꯤ ꯐꯤꯅꯣꯃꯤ ꯁꯨꯔꯤꯗꯣ ꯕꯦꯝꯃ ꯅꯪꯕꯣ? ꯅꯃꯥꯅ ꯁꯨꯖꯅꯤ, ꯏꯆꯥ ꯅꯥꯕ ꯌꯥꯕ ꯅꯠꯇꯦꯅꯤ꯫ ꯗꯣꯛꯇꯔꯅ ꯂꯣꯛ ꯅꯨꯡ ꯊꯨꯡꯍꯟꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕꯗꯣ꯫ ꯃꯁꯤꯗꯤꯕ, ꯍꯥꯏ ꯃꯃꯥ, ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ, ꯑꯃꯨꯛꯇ ꯅꯪ ꯄꯥꯏꯌꯨꯅꯦ꯫ ꯏꯃꯥꯅ ꯀꯣꯛ ꯇꯧꯔꯒ ꯂꯣꯏꯔꯦ ꯑꯗꯨꯗ, ꯊꯝꯃꯨꯁꯦ ꯊꯝꯃꯨꯁꯦ, ꯏꯃꯥ ꯐꯤ ꯍꯣꯡꯂꯒꯅꯦ ꯏꯆꯥꯒꯤ ꯐꯤ ꯁꯨꯒꯦꯁꯦ꯫ ꯆꯥꯛꯀ ꯆꯥꯔꯕꯣ ꯅꯪꯕꯣ? ꯆꯥꯔꯦ ꯏꯃꯥ꯫ ꯃꯄꯥꯅ ꯒꯥꯔꯤꯗꯨ ꯅꯤꯡꯊꯤꯅ ꯈꯥꯝꯂꯒ ꯃꯆꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏꯔꯛꯏ, ꯅꯨꯡꯁꯥꯁꯤꯗꯅꯦ ꯂꯝ ꯍꯦꯟꯒꯅꯨ꯫ ꯍꯤꯌꯥꯏꯅꯨꯗꯣ ꯃꯄꯤꯔꯥ ꯆꯦꯜꯂꯒ ꯃꯄꯥꯒꯤ ꯃꯊꯥꯗ ꯆꯪꯉꯛꯏ꯫ ꯃꯄꯣꯛ ꯃꯄꯣꯛꯇ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯣꯏꯅ ꯅꯈꯣꯏꯅꯤ ꯑꯗꯨꯝ ꯂꯩꯔꯝꯒꯗꯕꯅꯤ꯫ ꯑꯩꯗꯤ ꯀꯅꯥꯝꯇꯒꯤ ꯃꯆꯥ ꯑꯣꯏꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯁꯦ ꯅꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯤ꯫ ꯃꯄꯥꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯃꯣꯃꯣ ꯅꯣꯛꯂꯒ ꯀꯣꯟꯁꯤꯟꯕꯤꯔꯛꯏ꯫